Kurumjari, Image TV yang beri simbu tangkuban orang na ngasih merupakan pau pijari. Border fencing kabi tabak hen tujin naba ngasih si Mr. N Birena share lalu na akan naba mipama pangtok kray. Maitai kulngak pemiyu bulengak na pagalak abadina kuki nupi MLA gi mapuroi ba kuki militant gi leader di karigi paroi dori pano haina koraman ima kaitel join coordinating committee na hanglakli. Youth Shop Manipur na Delhi da Lairiba Manipur ki MLA amadi MP yauna wari sanakre. Loinana Prime Minister Narendra Modi na ngasi Vande Bharat Express train mapan lamthakre. Howzik mapung ba pau lobirasi Manipur ki porous border haibidi Tengnoupal district ki more yauna Churachandpur district ka lonariba mafam singda Sin Defense Force ki militant sing yauna Myanmar refugee kaya leptana sangsi lakliba si thingna ba border fencing khabagi thabak hen thujinna ba ngasi Chief Minister Secretary ta Chief Minister N Birena share loduna BRO gi official singa akhana ba mifam ama pakthokre mifam aduda Manipur Sarkar ki Chief Secretary amasung Manipur Police ki DG yauna hiram masiga mari nainaba security ki makok thongba official ke asu saruk yaki Myanmar ga tainaba Manipur ki border fencing khabagi thabak asi hena kumang sausil lagani haina Union Home Minister Amit Shah na sahi asigi July 23 da Manipur dagi MLA kunthra mathoi gu unaba amada thajaba pirakharmani Union Home Minister Amit Shah gi maikai dagi Manipur da hojik thok leba kanglup ki irang asida Myanmar dagi ain kaina sangsil lakpa foreign illegal koki militants sing hakthek nana yaure hojik phawgi oina Myanmar ga tainaba Manipuri border da kilometer tara sangba saruk ama fencing khaba loire Churachandpur district ki sarukta leiba kilometer marphurom sangba border asi gi saruk ama su fencing khanaba tender process loire lemhoriba border ki saruk sing adu fencing khaba gi thabak atubadat haunaba survey tawgi thabak yamna kan sathari Myanmar rom dagi foreign illegal cookie militant sing leptana border sing dagi sangsilaklaga State asida irang thohliba asi center da haksin lawi maram aduna border fencing khabaga iroinana foreign illegal immigrants sing asi masak khangdoktuna maram da halan khinaba biometric amadi eye impression da details sing lowbagi thabak su khumang chawsin na sangsili haiba thabak asi September 13 phawda loisinaba su mari leinaba official sing da akan instruction pi khebaga leire Biometric details sing survey tawgi thabak asi hek loibaga foreign immigrant ni haina masak khanglaba sing adu negative biometric lista upload tawduna lebak asigi maram asidagi maram da halan khina ba thabak paikhat lagani haina phonok pasu leikhrabani relief camp ta lariba labor card paiba singi masa singi mahi masil tamna bi namak semba special scheme gi makhada one time financial assistance ki senpam Chief Minister N Birena beneficiary singda yanthokre Chief Minister Secretary ta pangthokiba thoram aduda Water Resources Minister Awangmam Dimai Manipur Building and other Construction Workers Welfare Board ki chairperson K Seth Kumar atai official sing su saruk yaki Manipur Building and other Construction Workers Welfare Board sinduna pangthokiba thoram aduda ngasi Chief Minister na beneficiary singda lupa lising mga magi one time financial assistance yanthokibani ngasi gi thoromda Chief Minister N Birena beneficiary singa wari batai sanabada lenga kasina hojik state asida thokliba wathok asina sethen phanglaba praja myam gi yai phadang darkar leiba thorang khuri locally haina khangan baga loinana hojik camp ta lariba singna paudumba bakoi awaba tungaitaba singsu taki Singjamai thoksom lekai da leiba Iboyama Hospital gi counter da ngasi nuthil pung mari ga min kuntar rom satpada sakhang da singna hand grenade ama thamam le
hand grenade adu sale gi demand ga mari naina thamlamba oiramba yai haina thajanari tungda nungthil pung mari ga minute yankhai rom chatpada Imphal West District Police ki team amana asoi angam yaudana hand grenade adu lokhot khre hairi Diocesan Social Service Society DSSS Imphal na Pest and Disease Management haiba topic ta nomui oiba training program ama Tenopal district ki Laibi village paktokre training program ase Manipur Organic Mission Agency MOMA Horticulture and Soil Conservation Department Government of Manipur ki mateng loinana Mission Organic Value Chain Development for Northeastern Region Phase 3 ki makhada sinkibani ngasi ki training program aduda DSSS Terupal ki Field Inspector ke entry maringna plant disease management practices in organic farming especially ginger and turmeric crops haibasi matangda note piga loinana wangang ki training asida apun balomi kunthra ga nipan romna saruk yakhi Liberty Theatre Kaksingna Sanginata Academy New Delhi ki sentang makhada school tamliba angang singi theatre workshop kam play production 2023 loisin bagi sammatrom ama library information center Kaksingda pangtokre ngasi pangtokhiba thorom aduda Yambem Saitya President Liberty Theatre Kaksing Dr. Nwaitem Pramodini President Masasanu Kaksing amasung KSA Sawa Principal Grace Cottage Academy Kaksing ahumna thorom mapu singwaina saruk yakhi Kaksing area da leba school tamliba mayro kuntrana saruk yaduna tham sumna sathrakiba theatre workshop kam play production loisin bagi thorom aduda thorom mapu sing oina saruk yakiba singna phongdok nakibada ingkhalak liba naha oriba mairoi singna mahi masing tamba khak natana ahenba activity kya tamsinba asimak yamna mathau tai aikhoina punsida mai pa ke harbadi aikoi pumbabu hiram khuding bakta lamjing langtak pirba waja ahallaman masak khangba masak khangna satkadamani arts form kayagi artist sing asi thaksi khasi thawalon khangbada natna khunai gi asumba afaba lambida punanaba thodang kya lawgadori bani aikoi gi leijaramba puwari masak khangnaba mairoi singna honabagi tangai phadaba adu khangminagadabani haina phongdoki ngasigi pakthokiba thorom aduga mari leinana workshop asida saruk yakhiba mairoi singna sanajaba puwarida nupi singna manipurgi laurkiba amasung hojik lauriba thodang asibu utpa manipur khunaida nupi haina mingthonba drama amasu utki thorom asiga mari leinana workshop asida saruk yakibi mairoi singda saktak chesu khusinake ngasi mitai irok iek loisin lon apun balup milan kanglai pak ki mieng makhada class 1 dagi 10 phaw gi manungda leiba mairoi singi oiba state level gi thakta trates suba mitai mayeki sangdamnaba thorom ama irok iek sangdamnaba jirmam district tasu milal ji masalo sangna sinduna arkesna tomi vidyalaya school da category manga thongna khaidoktuna pangthokre masida mairoi saniga kunthana saru yake State asida kuki khulai paiba singna lan tarakpada state force khaktana mayok naba ngamdabadagi lan mateng pangba yaukhiba moirangthem ananbu police na maral kaya pisinduna pharba matungda NIA na amuk hanna phan khibagi thawang adubu yaningdaba phonuktuna anangi ponukpam lamdam oiriba singjamai sorok khaibam lekai da wakat mipam phamduna khongjang sengsin khre khongjang adu singjamai sorok khaibam lekai gi club amadi maira paibi singna punna sinduna pangthokibani wakat mifam aduda saruk yarambi anangi loinabi moirangthem ongbi anuradhana magi mapurabasi ngasidagi sahi 13 gi mamangda lalrup amada yauramba tarbasu matam aduda police na pharubadagi haukiba sahi 13 asi kanagumba lup amataga mani leina khidre makhoi ani yum palaba matung sahi 10 henna bakery ama hanglaga yamna chamna leijarakpani adubu handaki me ahumdagi hauduna cookiesing na sathrak liba lan asida state force kakna mayok nabada ngamdabadagi maitei singi yum kaya mai tharakpa amadi miyoi kaya halakpadagi mahaki mapurabasi lan pangwa yaukibani maki mapurabagumba maitei naha kaya na khulungakpa yaurokpa asigi mahaiwaina state force singna mayok naba ngamlamdaba cookie sing asidi maitai singda makhatana sanglaktuna attack towa ngamlaktre asumna
खुलंगाकपसिंगना लौखिबा थौदांग कया असिबु लंगाक अमदि स्टेट फोर्सना काउथोकलगा माकी मपुरेबु फादुना मराल कया पिसिनबसि यानिंगदे लमदम मसिगी मयामनसु माकी मपुरेबा ngasi NIA na फाखिबसि मखोइगी इमुंग मनुंग पूनबा बेकरी चलाइदुना हिंजरंबा पुंसी मरेल अदुगी नत्ते कुकी सिंगना लमदम मसिदा लान तारकपदा मणिपुर की सक्तम कन्नबा स्टेट फोर्स की मतेंग पांगलुबा अदुगी महिनी हाइबसि खंगबिदुना मपुरोइबबु NIA दगी लथोकपदा मयामना मतेंग पांगबियु हाइके का मतु ओरिबा याका महाकी निपि ओरिबा याका मिकुप अमा फौबा उनाहनलमदना पुलिस कस्टडी दगी अयाकी छोय थादोए हाइबगी सोय लौग्रगा मिकुप अमा फौबा उनाहनदना खोइना फजनगिबासे याम पेंदे लेबाकी थावोंग असे याम थीना पेंदे अदुबु महा लेबाक मणिपुर मियांगी दमकता थोकलपनी अदुना मयामना सुमाइना अहकी नुपा असे मयामगी मतेंगना ते अका यावदना सुयंगाम यावदना लौथोकपि अमरमदा मोयरांगथेम आरन कौबा खुलंगाकपा मियोय अमा NIA ना फाखिबगी मायोक्ता ngarang manipur gi tongan tongan ba CSO sing youth sing yawba mipham ama pangthoknaba honabda khulai paiba mioi kharna langthabal kendra club coordinating committee gi president jumnam Hitler gi yumda sanglaga mipham pangthokpa madi issue sing matang da makha tan su ihau tobo yaroi haina kelamagi mayokta lilong sajing da wakat mipham phamkhre wakat mipham adu apunba lilong sajing mera paibi lup amadi karam apunwa mera paibi anina sinduna pangthokibani lilong sajing gi akoibda khundariba khul kayadagi lakpa mera paibi sing yauna pangthokpa mipham adu gi matang da mera paibi amana manipur gi apunba saktam kannaba honabda achoba thodang lawkhiba M Ananda State Police amadi NIA na sirba maralasi yaning de haiduna ngarang mipham ama pangthoknaba honabada khulai matiksana paiba mioi tararomna laklaga wai Hitler da kihlamba adu mera paibi singna yaning de thawang asina manipur gi saktam kannaba changsilliba khongjang asida achoba sinaba amasu oire maram asina asiumba thawang asibu sathramliba mioi sing natraga lup aduna kari marum gi damak thawang adu satharak kibano haiba adu sengdokpiu loyana asiumba miyam gi thabak toriba mioi singda kihan khangan bagi thawang asi makhatana kanagumba amatana sathabigano haiki Ladiba CSO original ama Manipur kaiba yade thugaiba yade haibagi pandam amada pulsillaga saminariba mayam sina wakhal bising amata oina saminaraga Manipuri mabu kandaba yade haibagi wakhal onsida aikoi kuliba bunna sumsiminasi haibasa mera taji sai aikoi khatanatana apunba lilong sajing mera paibi karam apunba mera paibi hauribi Narang konjin sat lilong santipu aikoi kudimanga aibo wapamase Facebook nangda kanjari Mitai gi khulgakpa mioi bo lengakna phagalaklabani na kukinupi MLA gi mapuroi kuki militant gi leader oiribani makhoi di karigi pharoi doribano athubada phagadabani haina khoraman ima kaithel joint coordinating committee gi committee for peace gi maikede gi phongdokhrei ngasi Manipur Press Club committee asina pangthokiba paw infamda committee asi convener L Meman hai kuki militant sing thengnari basi khulngak iba khunja singna mapung oina thengnabani masida Manipur da thajilakliba central force na thabak paikhat pagi mami laikide handak khulngakpa mitai khunja manga security na pharaga court na bel piraba matung mioi amadi NIA da sina thokiba asi condemn tawi makhoibu athubada thadorokadabani natrabadi akan bukhongjang sangsin gani maitai gi khulngakpa khunja Fajinba horok lagadi kuki militant kuki MLA ani gi mapuroi bidi lalhobo oiribani aduna makhoi sing adu di phadriba karigino makhoi su athubada lengangna phagadabani haiki dei ban ngakche ga chumne mi cha sing cha asaiga bahai da haijelaga haraga git namchalaga khoi irang chen nem thagani haibadudi kaida moi da su oiroi madugi mangla no mangbiru no hena mai cha khalakana atya pangna cha khalakana prithvi punama khanga akada state government da government mai khugani achumba puthopsi lal haurei ba che kuki lal hoba sinani mai dai mi am tan thoga no mai tharga mai dai da no mai ka pai ba che kuki lal hoba nani maduda
मणिपुर की असेंबली मेंबर बोलगा वासकता मणिपुर थुगाइरो अकाय तो लादे कोई नाकनी हारो बातु वासकबा एमएलए तरा दुन मिशन बोलगा अतुकुबा कुकी लालो से दुग मानरगा सथरबा लालोंग से सिदई सिदा वा बौ हाइदना ngasi की गवर्नमेंट तुमिन लेबचे लेबिनो ngasi मक वाफम जे ताबिरगदी हयेमक तरा से फाबियु फाद्रगदी पावी मिफमदुदा ख्वाइमन इमा कैथल Joint Coordinating Committee for Peace की को कन्वेनर युमनाम इबेमन हाई सेमिस्टर नमित 30 की मनुंगदा 35 की मनुंगदा खुसु खोलाई पिखलो हाइबसी अंगक पोई कुकी मिलिटेंट सिंगना अटैक तरुकपदा मपुंगोइना खुल नाकपुसिंगना ठेंगनरी बनी मसिदा मणिपुरदा लाखिबा सेंट्रल फोर्स ना मियामबु नाखिबा लेत्री मणिपुर की इरांग असिदा मिनिस्टर एमएलए अमतगी नुपी अमदी मसानसु यावरबा लेते वारिबसी मियामनी मसिदा ngarang मिस्टर बिरेन ना वफम कया फोंदोखिबा अदु मियामना याबा ngamloi हाइके ngasi Women Action Committee for Village Protection Kasar Assam Sinduna Lakhipur Kasar Assam da paw infam pangthokhiba paw infam aduga mari leinana Women Action Committee for Village Protection Kasar Assam President Konthojam Sunitana hai megi tang ahumda gi leiba Manipur da leptana sathrak liba kanglup pani gi oiba irang asi ngakthoknaba state force amadi central government na tharakpa paramilitary force singna sathrakpa miot minai asi nupi oiba ikhoina yaningde amadi leirak khulakta sangduna tear gas mok bomb singba kapsinba gal loinana mifu minai tawsi Manipur mapanda lariba mama oibi ikhoina amadi nupi khunai punamakna yaningde masida ka henba thodok thoningdaba thodok wathok thoklabadi Manipur mapanda leiba maitai nupi khunai ikhoisu kari tarokani haibagi wafam adusu Manipur government amadi central government asu khantabiu loinana kanglup ani gi thokliba irang asi athuba matamda warusin purak hanbiu haina appeal tarokli Village Protection Kasar Assam nasu request tawjari leiriba government ani makta state government ga central government ga da masi ki kanglup ani gi oiba waroi sinama athuba matamda poraktuna loisana basu hona view masi akhoi ima ibn sing da ot pan nei ba si akhoi yengba ngamjade maduna ngasi media sing kauraga masi akhoi haudaba yadaba tawdaba yadaba government da appeal tawdaba yadaba ni haiduna akhoi ngasi media gi thongda request tawjari bani thank Pawi mifam aduda Women Action Committee for Village Protection Kasar Assam President Konthojam Sunita, Vice President Nivarani, Vice President Sujita, General Secretary Lily Sharma, Joint Secretary Nandita Sinha amade atay atopa members singsu saruk yake. Lamyan ba hizam irabot ki chamage contract suba mapok kumon ga mari leinana Agartala da nomagi oiba jananeta hizam irabot memorial football tournament ama ngasi Tripura gi maitai nahas singi loop Tripura maitai association silaga pangthokre tournament asi state ki thakta Tripura da pangthokpa maitai macha khaktagi oiba ahanba football tournament ni hairi tournament da West Tripura district ki Abhoy Nagar Dhaleshwar mat Somuhali Taro Khunau Bazal Ghat Pukri Lekai A Barzala Ripsat College amasung Pukri Lekai B Khowai district ki Khowai Sepahi Jala district ki Lal Singmura Baidyar Digi amasung Songala North Tripura district ki Dharmanagar amasung Kanchanbari Unakoti district ki Sandipur amasung Santir Bazar gi mitai naha sanroi team Tratung saru yaki tournament asigi final da Pukri Lekai B teambu Dhaleshwar team na goal ahum da maithi bapi duna tournament asigi champion oiki tournament asigi mana lanthokpagi thoramda Manipuri Literary and Cultural Forum Tripura ki General Secretary Khoisna Mangol Sahitya Parishad Tripura ki General Secretary T.H. Nil Kumar Executive Member L. Birmangal W. Birmangal Sahitya Academy New Delhi Board Member Khoisna Birola Lambuchera PSK OC amasung association gi joint convener Ningombam Pranoina Akhanabam Itung Sing oina saruk yake
Lamyanba Hizam Irabot ki Sam Contract Suva Mapo Kumunga Mari Lena Manipur Youth Forum Bangladesh na Sinduna Bangladesh ki Tongan Mapamda Kundaduna Laiba Maite Isil Inau Singi Oina Haurak Liba Naharol Singbu Like Laisu Tambagalona Sanabagi Lamdasu Saruk Yari Haibagi Pandamda Ngarang Kunga Humdoi April Kulhumdoi Numit Asida Sileta Inter Manipuri Futsal Championship Amasong 1 day 1 semp tournament ama pangthokrai tournament asida region select ki oina select champions region Kulaura and Ziri ki oina Friends Futsal Club region Srimangal and Bisgaon ki oina Srimangal Warriors amasong region Kamalganj ki oina Bhanu Gats Alpha haina mikthonba team sing asi saruk yakhi tournament asibu chief guest oina select district council ki CEO Yaikhom Sondip Kumar Singh na tournament asibu mapung phan bada mateng pangki loinana tournament asida select champions team na winner oiki amadi Friends Futsal Club team na runners up oiduna mapung phaba tournament am oiki asida natna Manipur Youth Forum Bangladesh na apun bagi saktam ngak na bagi thodang kaya lauduna makhal makha kaya gi thabak thoram kaya su paikhatle hairi All Manipur United Clubs Organization Amuko gi miyeng makhada Kaksing District United Clubs Organization na sinduna Kaksing District Langmaidong da leptana pangthrok liba special discussion on present issues of Manipur ngasi nungthil gi pung ani makhai taba matam dagi hauduna pangthokrai ngasi gi mifam aduda E Surendra Singh President Sedo M Madhuchandra President Letugo Longjam Tiken Maitai Founder Iramdam Mahikol Thongam Ibo Sabo Maitai Pombi Khok Inmate Relief Camp Soibam Joy President Luko na President Members Singona Saruyaki Loinana Wangloi Oina PH Nando Luang President Emiko Pulindro Consum Chairman Committee on Human Rights Kohar Maibam Suresh Kumar Former Coordinator Human Rights Department Manipur University na Saruyaki Hauji Oriba Manipur gi phim asigi matangda aikoi miyamna Kamin Nagadaba Amadi Tomin Nagadaba Singh Adugi Matangda Miam na Kana Nanaminaduna Kaminaba Amadi Tabukta Ontopagi Tangai Padava Levana Emikona Tankak Nina Leptana Kana Ninaba Mipamasi Pangtokuna Lakli Nasi su Pangtokli Togadaba Amasung Taridaba Singh Aikogi Miamna Mamutana Kaminaba Matautai Amasung Kaminase Manipuri Upon Bagi Shaktam Amadi Lamgi Namkaibu Singrakpasing Sabsana Tengaduna Nak Senba Haiburgi Hiramda Lissinga Samapan Maudraga Tariet ki Agastang Marida Miamna Lobiramba Warep Adumak Nasisu Amakona Hena Section Lauzaduna Miamgi Lopam Tokpa Todang Singadu Loduna Miam Lona Satari Miamgi Mayokta Amakona Kedonunda Sataroi Miamna Su Tungmang Yengna Tawudaba Amasung Troidaba Kangna Tabak Tominaduna Tominanaba Emukona Haijari Nasi Kana Nainabaduda Tongan ba Hiramda Wangloi Sing Wainawa Wanglu Sinawa Biduna Miami Puning Sing Sinduna Kana Nainaki First time Kumundana Dr. Mayam Yetana Jengana Pende Yetana Pim Katana Hidam Kunga Naku Hau Pamine Torian Sigami Usa Sigami Kakano Omsudo Hashimasi Kunkunda Sigi Mom la Mutamina Kosi, Kayakamaka, a point machine of that, or Pono, for machine of the Waro Pronava, a point machine of that, no matter the Mam tree. The Housing Landamasida Oriba Tangu Leta, the say Lepange, Hiba Targati Nakal Anida, Nomai, Kamna was say Lepanduna, Wari Sanaba Matotai Haina, all Manipur Democratic Women's Association. Amjawagi President and Sundari Devina Pongdokre Nasi Manipur Press Club the Pangtokpa All Manipur Democratic Women's Association Likat Kibagi Kunganipan Suba Mapokumon Throngamari Lenana Mahang Hai Amjawana Nupi Obisingi Hak Amade Maning Tamhanabagi Matangda All India Democratic Women's Association Gi Lising Makada Sangsinduna Lakli Lamdamasida Tokdiba Watok Asigi Matangda Su India Gimipum Kudinga Mayek Sengna Kanganaba Loop Asina Afflet Toriba Prithivigi Oina Kwaidagi
Saubada Anisubo Oiba All India Democratic Women's Association gi Mihut Singh Laktuna Maruina Nakal Animaki Nupi Angang Singna Tenariba Kodong Sadaba Kayagi ground report Kaya Loki Mang Makata Adana told them Irang Sige Solution Prognava Center Madi State Lingagna Subsava Dita do Loduna Mai Haudiba Nakal Anigi Noi Kamna Basi Lepanduna Wari Sandarba Matamda Oigani Lonena Hosik Irang Asibu Loisingani Haiduna Taji Lakiba Security Forcing Asi Kadaida Laibano Karigi Tabak Pakat Libage Haibasi Miam da Samam Nay Masi Karikaramba Arunba Agenda Laibano Haiba Mipung Kudingna Kangningi Amabu Oigera Lenga Anina Damdam Asida Amukhana Santi Hanjilaknaba Nakal Anigi Marakta Noi Kapna Tabak Asi Levan Maragat Sumgani Haiki. Moina wakal tana moina pusalai ba ko ji army mayam pusalai se kari enta sisina dana mathong warang khangdana lai ba se moji karamba kanono moji aja si karamba lai no kari wakal wanda lai ba no ha bi do ko khangja daya aduga tawada di moina wakal tana abodi nakal ani wa se khamjal laganda ada oibe aba solution ama purakna ba do akoji association gi adugum thajabani Ngasigi Throm Aduda MPCC Vice President L. Tilotama Devi, Commerce and Management Studies, Bodoland University, Assam Dean, Professor A. Ibesa Chanu Amadi, Social Activist, Tourism Brindas Devina, Women Isuki Matangda, Wang Nanke. Organizing Committee of Public Assembly na Tanduna Lakiba demand Tarit Kimanunda Taruk Tabukta. On Toktana Laibagi, Mayokta Nasi Committee Sigi, Mioisina, BJP Manipur, the President A. Sardar Mayumda, Tomzin Bagaloriana, BJP Manipur members sing Pam Tadok Pirohaina Taksin Kray, Nasi Bamo Lekai Leba, BJP President Yumda, Tomzin Bada, Organizing Committee Mihut Karaga, BJP President Sardar Yauna, Party Mihut Karaga, Punawari Sanaki, Madu Lorbamatong Committee member K.S. Indrajin Ahai, Public Assembly Organizing Committee na Lengakta Tongan Tongan ba demand taret thabak oina onthok naba taksin khiba leire maduda internet hanglaklaga demand taruk di thabak oina onthok tana leire maram asina athubada demand taruk asibu thabak oina onthok naba BJP gi president da taksin ba lakpani masida BJP gi president ga wari sanabada center na Manipur dagi Delhi da sat khiba MLA minister singda yengliba miyeng adu Pende BJP ki President Yauna Party Asigi members sing resign Tauraga Center ki Lusingba Singda Miyamna Pamliba Wapam Taksin Si Haiki Maduda BJP ki Makedagi Honori Haiba Wapam Tamlaklagasu Makoi ki Pakum Apenba Oikide Narendra Modi na Manipur ki MLA Minister ga Unasi Yadriba Asi Laibak Tivani Manipur ki Laiba Pimasi Solution Puraknaba Honasi Haina Taksin Bada Matangi Numit Kumbada BJP की executive members सिंग गा नसी की खोंगंग जंगसी लिबिहु सिंगा उनसी हाइबे की वाफम थमलकदी अदुगा अतुबदा मियाम न पामलिबा वाफम सिंग पुखटुना थबक ओइना पैकेट न होना गनी हाइके सी मेंशन मिनसी हाइबा पोची कन्न थंबनी अदुना आइकोई की मैदाम ना थमफो मतमदा आइकोई हाइंग भौदम मतम पिरगा हांचिसी आइकोई मखुई की BJP की executive Office bearers singa aikoi ga joint sitting ama amuk phamba matung sidaida Prime Minister gi attention draw tawnana ba Home Minister gi attention draw tawnana ba adugumba outcome ama thorok nana ba gi koi amuna hona ga Amurumda BJP Manipur Pradesh ki President A Sardar Hai ngasi miyam na pamliba wakal phungdrok pa asi thagali makhoina pukhatlakliba demand sing adu thabak pangthok pa yaba pangthok naba hona gani miyam na मैम थमलिबा वफम सिंह तानबा पार्टी की मीटिंग फमदुना सोल्यूशन पुरकनबा खनरगा तक्सिनबा याबा तक्सिनगनी अदुबु पार्टी की मेंबर सिंह फम थादो हाइबन सिंह वफम तक्सिलकपा असदि कुपना खनथरगा हाइहनिंगी मरमदि पॉलिटिकल की थाकता वारसिन पुरकतबनी अमदि लेंगाकना मियामगा लैरिबा मरी असिदा पार्टीना थोंग ओइगदबनी मसिदा मियामना लाना लौबिगनु मियामगी अपाम्बा वफम सिंह Taksin nabasu honagani haike. As a Manipur peoples, I Madugi Pulse to the knee, I could have a wisi, Adanamasi, Yam Sena, Paminaraga,
matau kram hain tawrakanda famina bai se koina high river level sida famina rakanda sanagaduri singa si political party amo oibagi dugi wari du sana ba yabagi room du laigadoini aduna koi high river BJP gi team ga koi wari soidana sanagani haga Youth Chom Manipur ki Thomai Kunmanga ka Delhi da laiba MLA Kunmanga amadi MP yarga punna phamina duna lamdam masida thokre wathok asigi matang da warasin progna ba wari saba hokre wari saba adu da Manipur ki semester yaud badagi wari saba adu mapung phawa ngam khidrei maram aduna Manipur ki semester amadi hojik punbada yaudriba during MLA sing MP amadi operation ki MLA khudingmak isa ki thodang ni khallaga Kalipak Imagi damak atubada Delhi da lakpiu haina phongdrok pagalonena punna kholau lawmina dona solution puroknaba hona ministry haina youth of Manipur na phongdrok lei asukuina waraknaba sifawa tuminna sum leisinbagi mahut center na tabidraba Manipur lenga ki kholau adu sibiki draba Manipur gi youth singa punna kholau lawmina se maramasina atubada Delhi da lakpiu youth of Manipur na haijariba singa se Tawirakta Taragadi, Manipur Lariba, Youth Sing Amadi, Imaibel, Club Singna, Tokum Tokpa Amadi, Kongjang Sing, Sanction Nava Sam Sava Lojare, Hainesu, Lengata Section Waron, Tamlapagalona, Solution, Productive Power, Youth of Manipurgi, Kongpam, Hanloi, Haina, Fondoki. Laiba Asibukan Bada, responsible for the mini Haina Piraga, the leader, Haiva, Solution is Purok, Mina Bagitamakta, CM. Honorable CM Amadi, Lehoriba MLA, Pudim Mangna, Opposition Amadi, ruling party, Lehoriba MLA, Pudim Mangna, Delhi, the Lafidana, Yudok Manipur Amadi, Prazam Yanga, Loinana, Solution Asi, Puminasi, Hibaki, Paukamasi, Power, Delhi is the Lafidana MLA Sing, Amadi, Opposition the Labiba MLA Sing, Punamak, Lakti Poba, Honorable CM Masamak, Lakti Poba, Yudok Manipur, Manipur, Torokiro Amadi, Solution Pudana, Union Manipur, Hawaii, Habasi, All India Trade Union Congress Bishnupur District Sinduna Territorial Integrity of Manipur Haiba Hiramda Bishnupur District Laiba All India Trade Union Congress ki Kanmi Singi Oiba Convention amangasi Thanga Kendragi Manungda Laiba Karang Island Pangtokre Convention adu I took Manipur General Secretary L Satin Kumar Secretary K.H. Samungau I took ki District President Singh S Nilakamal I Romba Howizam Ibobi Panchayat Workers Union Manipur ki President K.H. Brajen Comrade Birmanina President Members New Aina Saruk Yaki Thorom Aduda Karangi Ahalaman Singh Kayasu Saruk Yaki Thoronga Mari Lainana El Sadin Kumana Fono Kibada September Thasi Laikhidraba Zanetagi Thavum Amasumna Ningsing Palan Pangtok Lei Maruaina Lebak Asigi Integrity da Achoba Challenge Kaya Lakpa Asida Hijam Irabona Manipur ki Apun Vasaktam Kandava Loram Bathodang Singh Ningsingba Darkar Waire Irabona Manipur si Kalambani Adubu Ngasidi Kuki Singna Landarakpa Amadi Separate Administration Ama Talakpa Asina Manipur ki Integrity da Achoba Challenge Ama Waire Haiki Sina Sibukaya Singh Lakpatamda Ngasidi Manipur ki Integrity da Achoba Challenge Ama Laibasi Masi Thabanga Farkadore Wari Mabasaswaida Leptana, Momakang Leptana, Cookie, Snowsin, Tampaki, Lumpia. NSS Unit 1, 2, 3 Amadi Aikak Birmangol College Anina Sinduna Yankhi Marisua National Service Scheme NSS De Ngasi Sombunda Leba College Sigi Multipurpose Hall Pangtokre Throm Aduga Mari Lena Sip Geski Warul Peduna College Sigi Principal Dr. A. Surenjit Singhana NSS ki motto not me but you Haiba Hiramda Sugaina Taki Lunena College Mahiroi Amadi NSS volunteer Anigi Kenabagi Matang Dasu Nintina Taki Throm Aduda NSS Unit 2 gi Program Officer Dr. Landonina Throm Mapu Amadi Aika ki Coordinator Dr. S. Rajesh Biramangol College Student Union gi Vice President Dr. A. Zoykumarna Akhanaba Mitungsing Oina Saruk Yake Haukiba me Ohumdagi Kangho Tolakiba Kaluki Irang Asinamaram Oraga Lamdam Masigi Naha Oivakaya Mayon Lana Satkigadore Naha Singasibu Kandanaba Amadi Manipuri Apunbi Shakta Masibu Kandanaba Tawal District Manung the Ladiba
Maitei MLA Singna Masa Masagi Kari Philip Lebage Haina Ngasi Youth Front Organization Tawal District Youth Volunteers Singna MLA Singi Yum the Sanguna and Singi Masagi Mot Hangbagi Kongjang Sanction Kray Loinana Kongjom Keva Singda Apunba Mipam Pangto Kray Youth Singaduna Hanbada Wangkem Kendra MLA K Megasandra Gi Yaripokta Leba Yun Sangduna MLA da Irangasi Doshinaba MLA Gi Karim Mot Lebano MLA Gi Tudang Karai Power Logudage Haina MLA Masaga Unaki Madugi Matunda Tawal Kendragi MLA O Ibobi Amadi Kabo Kendragi MLA O Surji Kumargi Tawal Atokpam the Leva Yumda Sangduna MLA Surji Kumarga Unaki Amadi Hiram Masida MLA Gi Masagi Uba Mot Pondo Anke Tungda Youth Singaduna Hero Kendragi MLA Gi Yumda Sangbada MLA Masa Manipurgi Mapan Lamda Laikimna MLA ga telephone gi Kutangda Apamasing Kanganki Amadi Arubada Wanging Tenta Kendragi MLA Paodam Projen gi Wanging the Leba Yum the Sangduna MLA Masaga Unabohona K MLA Projen Masa Denida Laikimana Video Conference ki Kutangda Nahasinga MLA ga Wari Shanaduna Kanupi Irangasi Roshinaba Amadi Manipuri Saktam Kahendanaba MLA na Lep Phirep Kaya Kami Naki Londana Youth Singna Kongjom Keva Singda Satuna Apunbagi Phirep Ama Laununaba Kana Nainaba Mifam Amasu Pangtoki District Media and Publicity Secretary Maitei United Front MUF Nasinduna MUF Safongle Haina Lautopagi Tharom Ngasi Morang Kampu Puribi Puraba Sanglenda Leba MUF ki General Headquarter da to unite, protect and promote Haiba Motogi Makada Pangtokre Tharom Aduda retired district and session judge A Nautuneswari Devina Chief Guest Kumbi College Political Science Department ki head Lechombam Gopal Tharom Mapu Sanaribak Pausegi editor Hemant Kumar Ningomba Manipur Police ki retired DIG M Rai Chandra KBS ki chairman Kaisham Binod Kumar Top Moirang Kampu GP ki Pradhan Lorembam Rameswar Amadi MUF ki Thomi Kayana Akhanaba Mithung Singh Oina Saruk Yaki Yakai Rona Seho Oiduna Amadi Handaki Lan Asida Tawaina Ponta Pikraba Atobasingi Mapamda Hikat Legat Tamlaga Ikai Kumnava Utuna Pangtokiba Thoram Aduga Madi Lenana MUF ki convener Akom Birendran Hai Honorable Tawduna Kul Ngak Livas Singna Ponsilaga Achumba Mayonda Makatana Adumak Satnanaba Amadi Lamjing Lamtak Nava Lup Asi Sembani Naha Singbo Aina Yaba Lambi the Puba Matautai Makoigi Tungi Punsida Yaifanaba Tawak Sing Paikat Nava Honori Kulngali Singasi Forest Guard Oina Tamnaba Honabu Haina Lengak the Taksin Gani Idem them Kanadamu Damak Honorable Tawdana Songthrogliba Asi Legal Oiba Monga Mai Sumnaba Honaba Matautai Maram Asina Naha Singidamukta Honaba Highway MUF ki Pandamni Haike Haukiba May Humdagi Horga Manipur talk about Irang Maraksida Kumbi Kendra Su Quaidagi Henner Saiteng Pangba Kendra Ama Oiri talk about Irang Sida Isan Isabu Kanjanaba Kumbi Kendra MLA Miang Makada Imakiana Hinung Til Naidana Lambi Sorokta Amadi Bunker the Lakely Seleksida Kanagumba Karana Kendra Asigi Manung Amadi Wangmadagi Karino Kangdana Kendra Manungi Sakot Torang Laitre Haina social media Sinda wa Pangangda Nangba Asi Tobigano Haina Saiton Nupi Sama Sakot Luki member case Bina Kumarina Nasi Saiton the Pomisino Unava Amada Pang Pondo Cray Mahan Makata Kibda Hojikti Tawai Hingnaba Honaba Matamni Maramaduna MLA Natraga Kendragi Mingsat Tiba Yaba wa Nangbigano Hojik Amana Amabu Hunba Nangba Saiba Matamnate Punsilaga Kari Tausige Kanagadaba Danagadaba Mateng Panagadaba Matamni Adubu
lambi semi semde sakhot thorang tawi tawde haina wa ngang ba matam sade khangningba hangningba lerebasu bunker da yarek liba ima sing amadi khulngak liba miyoi singda hangbira u madunatana karimata khangdana political gi khudong sawa lawba manba wafam sing ngangba matungda tawbiganu haike baga loinana tangdu leitaba manipur ma oinaba punna hona ministry haike sida rajniti gi khudong saba lawba manba koi kumbi esi gi manungi amadi mapan gi miyoi singna wahang pahung tawdana haining ba panghai da hai ba panghunda hunna ba amana ama hunna ba asigumba se tawbiganu hai ba se maru oina ai thamjaningi aduga khangning ba leiraga su khangda ba leiraga su asok pa mafam sing de isana khangningi ba mafam se asida satlaga mafam gi local leader sing adagi bunker ngak pa ibung ipa sing da hangbiraga khangda ba do khangdok piyo aduga isa da leiba wakhal aphaba wakhal si tawraga di phagani haiba wakhalon do puthok piraga akoi mem tanaraga phagada ba thabak to pangthok minasi ngasi emako gi miyeng makhada yuko bit amasung wangsuko ga kusamnaduna sandangkhong social welfare club wanguda nomui oiba pre medical camp amu pangthok leba pre medical camp asi lamyan ba irabot ningsing thabunga mari leina ana layangi khudong saba watpa mafam singda khara dangda orbasu menkhatpa ngamnaba pangthokpani haina amuko gi secretary general dr norendra thoksomna phongdokhre camp asiga mari leina dr norendra thoksomna makhatan haikibada hojik phawda amukona district ki oina lairiba loop asigi unit singa khusamnaduna pre medical camp samagi mathakta manipur gi tongan ba mafam singda hangliba relief camp singda amasung ana layangi khudong saba mapung phara phangdaba mafam singda pangthokre ngasigi health camp asibu sinbada asawu thorang laukiba new life trust thawiban maistam lekai amasung cmo bisnupur busu mahangna thagat pa phongnoki ngasigi pre medical camp aduda miyoi sani romda ana layangi amasung hidak langthaki khudong saba phanganki ngasigi pre medical camp aduda all manipur united clubs organization amuko united clubs organization of bisnupur district ucovid wangu and napat surrounding united clubs organization wangsuko amasung tribal united club tuc gi maruiba thaupuwa singsu saru yake apunbalop ningthaukhongna salaiduna hangliba ningthaukhong mangon gandhi college relief camp ta ke gojendro trust sinduna nomui oiba pre medical camp checkup ama ngasi pangthokre camp aduda tonganba department singi specialist doctor singna relief camp asida daiba inmate singda lemna langbagi thabak sathaki loinana darkar leiba idak langthak kayasu lemna peki camp aduda bisnupur dc gi l bikram adm is bobby sharma amadi sdo bisnupur l rishikant su laktuna yengsilake tharunga mari lainana ke gojendro trust ki treasurer ke tomba singh ls birena phono kibada inmate singna ana yek yarokpada khudong sadaba kya mayok narakpa adu yenglaga khara do oribasu mateng oinaba haiduna ke gojendro trust na health camp ase pangthok sabani minister govind raj ki pautak matungina camp ase pangthok pani hojik ningtham tha sanglak pada inmate singna firol athaba darkar oibasing adusu trust asina pina bhonagani angang sing lari tamninglaga tamba ngamdraba sing busu trust asina sponsor tawduna like tamhanjagani haike sin kuki narco terrorist singna mitei da onchinduna me ahumdagi landarak liba lan asida thauna phana khun ngakluba leikhidraba mioi tarukki imung singda ima imoinu development committee na sana thangno problem sing mateng pangkhre tengwang khongsat asiga mari lainana committee asigi president laurembam ibut tombina hai khurai tinsit road tagi takhel phawbugi marakta leiba khul ngak liba athoba sing adubu ikai khumnaba utpoina tengwang sing problem tengwang gi problem sing asi sinabani sin kuki narco terrorist singna mangliba mangla nasi mangphau na daba mangphau naba ngamloi daba phangloi daba ihau amani haike
Prime Minister Narendra Modi na state drama thoida sen gadaba Vande Bharat Express train mapan ngasi video conferencing ki kutangda lamtha khre train mapan asina state drama thoida leiba religion amasung tourist ki mafam sing samnahanduna sen gani PMO na thadrokpa waralda Vande Bharat train mapan hodokpa asina lewak asigi train service anuba standard amar product le haibagi paujel Piragani Vande Bharat Express train sing asida world class amenities amasung advanced safety features sing phangali haire Madhya Pradesh Chhattisgarh amasung Rajasthan Assembly singi handak sahida pangthok kadriba Mikhal Singda Congress na mai pakani haina Rahul Gandhi na haikre Telangana su mai pakpagi oithokpa lei haiduna makhatana mana phongroki BJP ki diversion tactics sanari haina Delhi da pangthokpa conclave mabda wanganaduna Rahul Gandhi na wafam singa se phonoki conclave adu pratidin media network na senmani lisingani sumna kunmari dadi BJP ki oinadi surprise am oirgani Lok Sabha Mikhal sida opposition na miyam gi sada humphudi oigani BJP MP Ramesh Bidurina Bahujman Samaj Party MP Panis Alida Lewang Musa Tadabawang Sina Kiba Adusu Congress leader Asina Panki Punamadu Saffron Party ki diversion tactics ni haike Hojik Aruibada Maruba Pau Amuna Pijari Border fencing Kabagi Tabak Hena Tuzina Bangasi Semester and Birena Cheluduna Akanaba Pamu Pangto Cray Maitei Kulmapa Mui Bulangana Pagalaglavina Kuki Nupi MLA gi Mapureba Kuki Militan leader di Gari Paro Durino Haina Koraman Ima Kaitel Joint Quarantine Committee na Hanglakle Youth Show Manipurna Delhi da Lariba Manipur ki MLA amade MP yauna wari sanakre Loinana Prime Minister Narendra Modi na ngasi Vande Bharat Express train mapan lamthakre ngasi gidi image Paodam sanuk saba matang asir lojere myambu amukana kurumjari Sri Sri Gawachandraya Namaha Purva Shamda Aikogi Ichanupa Aigi Ipueba Amadi Aikoi Kwaibu Pokpiduna Naurok Nakon Biramba Amadi Iramdam Imalebak Manipurbu Kananaba Ihauda Imalebak Kidamak Tawaina Ponta Pikraba Atauba Yinkom Jiten Singhana Nungshizaraba Imung Manung Sagai Nate Sor Paribar Kwai Pamnamapu Thadok Lamlaga Haukibata